Hostes oina fazinduna thamliba tafo kuki khuldagi miyoi taramarigi imung manungna chathariba wakat mifam Takshinkhre fazin khiba sing thadok hanaba center amasung state Leingak Takshinkhre wakat mifam adu numit kyani chathaduna lakpana sarugyaba migi changsu tapna hengalakpa thengnari khongjangloy sing na phongdorakpagi matung ina hauzik changsiliba khongjang ase fazin khiba micham sing adu thadoraktriba phawba hanba leitana changsin khigani hauzik oiriba pibam asida authority na matik chaba response pidabagidama khongjangloy sing aduna Pendabasu Fongdoknaki, Khongjangloy Singh na Hai, Kangpokpi amasung Senapati District Administration na jurisdiction ke chay nabakaya labana lokat mantokpa khongthang kaya lokatana lady haidi khongjang adada saruk yakibe victim ge imung ge miyo yamana hai Tafo kuki khul asi Kangpokpi District Administrative Jurisdiction ke manung chalabasu mafam asigi law and order di Senapati District Administration na pairi haiki